ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯅꯥꯒꯤ ꯊꯦꯡꯒꯨ꯫ ꯂꯧꯕꯤꯔꯁꯤ ꯁꯅꯥꯒꯤ ꯊꯦꯡꯒꯨ꯫ ꯊꯥꯏꯅ ꯇꯟꯁꯤꯀꯥ ꯗꯦꯁꯀꯤ ꯈꯨꯡꯒꯪ ꯑꯃꯗ ꯙꯨꯅꯨ ꯀꯧꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯙꯨꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯃꯁꯥꯗ ꯌꯥꯎꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯙꯅꯨ ꯌꯥꯝꯅ ꯁꯤꯡꯅ ꯍꯧꯔꯛꯈꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯅ ꯀꯥꯎꯊꯣꯛꯈꯤꯗꯦ꯫ ꯙꯅꯨꯅ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯙꯅꯨꯒꯤ ꯅꯨꯄꯤ ꯁꯜꯂꯤꯌꯥꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯅꯨꯄꯤꯅꯤ꯫ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯈꯪꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯃꯤꯅ ꯍꯟꯊꯅ ꯈꯟꯕꯁꯤ ꯌꯥꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯕꯁꯨꯅ ꯒꯣꯄꯥꯜ ꯀꯧꯕ ꯑꯉꯥꯡ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯖꯕꯗꯨ ꯎꯕꯗ ꯃꯃꯥ ꯁꯜꯂꯤꯌꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯇꯤꯟꯅꯕ ꯅꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯒꯗꯕꯅꯤ"꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯁꯨꯅ ꯒꯣꯄꯥꯜꯕꯨ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯈꯟꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯧꯅ ꯄꯂꯦꯝ ꯄꯟꯊꯧ ꯀꯥꯏꯅꯈꯤꯕꯅ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨꯇ ꯉꯥꯏꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯍꯥꯏꯕꯁꯤꯡꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯒꯤ ꯊꯃꯣꯏꯗ ꯈꯪꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯔꯤꯕꯤ ꯑꯩꯒꯤ ꯑꯕꯣꯛ ꯑꯁꯤꯅ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯗꯒꯦ? ꯐꯖꯅ ꯂꯝꯖꯤꯡꯕꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ? ꯃꯜꯂꯕ ꯐꯤꯖꯦꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯣꯄꯥꯜꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯣꯏ, ꯌꯥꯝꯅ ꯋꯥꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯄ ꯎꯕꯗ ꯒꯣꯄꯥꯜ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯈꯜꯂꯛꯏ, ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯍꯥꯛ ꯀꯌꯥꯗ ꯄꯦꯜꯂꯝꯒꯗꯕ! ꯐꯖꯅ ꯂꯝꯖꯤꯡꯕꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯤꯒ ꯃꯤꯟꯃꯥꯟꯅꯕ ꯉꯝꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯁꯨꯃꯛ ꯂꯩꯍꯧꯔꯒꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯑꯩꯕꯨ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯑꯣꯏꯅ ꯇꯥꯏꯕꯪꯁꯤꯗ ꯀꯔꯤꯒꯤ ꯊꯝꯕꯤꯔꯤ? ꯑꯩꯁꯨ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤ, ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯏ, ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯏ, ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯍꯩꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯪꯒꯤ ꯑꯥꯁꯥ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯩꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯃꯊꯟꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯕꯣꯛꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯅꯨꯡꯁꯤꯔꯕ ꯃꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯕꯣꯛꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯣꯄꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯕꯣꯛ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯨ ꯂꯥꯛꯂꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ꯫ ꯅꯍꯥꯛ ꯏꯁꯣꯔ ꯃꯥꯕꯨ ꯆꯦꯠꯅ ꯊꯥꯖꯧ꯫ ꯏꯁꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯟꯒꯅꯨ꯫ ꯕꯤꯙꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯕꯤꯔꯝꯂꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯈꯥꯡꯕ ꯀꯟꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝꯁꯤ ꯊꯦꯡꯅꯕ ꯉꯝꯂꯣꯏ"꯫ ꯄꯂꯦꯝ ꯁꯛꯅ ꯅꯥꯀꯣꯟꯕꯤꯔꯝꯕꯤ ꯃꯕꯣꯛ ꯍꯅꯨꯕꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯗꯤ ꯒꯣꯄꯥꯜꯁꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯦ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯕꯁꯨꯒꯤ ꯃꯃꯥ ꯁꯜꯂꯤꯌꯥꯅ ꯒꯣꯄꯥꯜꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯈꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯒꯣꯄꯥꯜꯅ ꯂꯩꯔꯛꯂꯕ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯕ ꯆꯥ, ꯁꯦꯠꯅꯤꯡꯕ ꯁꯦꯠ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯍꯥꯏꯖꯅꯤꯡꯕ ꯀꯌꯥ ꯑꯗꯨꯗꯤ ꯃꯅꯤꯡꯇꯝꯅ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ
ꯑꯩꯗꯤ ꯃꯁꯤ ꯆꯥꯅꯤꯡꯏ, ꯃꯁꯤꯃꯗꯤ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯕꯣꯛꯇ ꯑꯣꯏꯅꯖꯈꯤꯕ ꯀꯌꯥ ꯑꯗꯣ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯗꯤ ꯁꯤꯈ꯭ꯔꯕꯤ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯕꯅ ꯒꯣꯄꯥꯜꯗꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ꯫ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯇ꯭ꯔꯕ ꯒꯣꯄꯥꯜꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯂꯤꯌꯥꯅ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯅꯠꯇꯦ ꯈꯜꯂꯕ꯭ꯔꯥ? ꯑꯩꯁꯨ ꯅꯃꯥꯅꯤ, ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯆꯥꯅꯤꯡꯕꯗ ꯆꯥꯎ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯂꯨ꯫ ꯑꯩꯍꯥꯛꯇꯤ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ꯫ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯟꯊꯕ ꯋꯥꯈꯟꯒ ꯂꯣꯏꯅꯅ ꯏꯆꯥꯅ ꯅꯤꯡꯉꯝꯗꯅ ꯂꯩꯕꯗꯣ ꯏꯃꯥꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯪꯅ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯅꯠꯇꯦ ꯈꯜꯂꯕꯁꯨ ꯅꯍꯥꯛ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯧ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ"꯫ ꯁꯂꯤꯌꯥꯅ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯕ ꯑꯗꯨꯗꯗꯤ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯒꯣꯄꯥꯜꯅ ꯀꯞꯅ ꯀꯞꯅ ꯁꯂꯤꯌꯥꯗ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯍꯥꯛꯇꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕ ꯃꯆꯥꯅꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏꯕ ꯅꯪꯒꯅꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯀꯤꯖꯔꯦ"꯫ ꯁꯂꯤꯌꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯗꯤ ꯕꯁꯨ ꯑꯁꯤ ꯌꯥꯝꯅ ꯐꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯣꯄꯥꯜꯅ ꯕꯁꯨꯗ ꯍꯥꯏ, "ꯏꯇꯥꯎ, ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ꯫ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯅꯍꯥꯛꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯈꯜꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯉꯣꯟꯗ ꯏꯁꯣꯔꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ"꯫ ꯒꯣꯄꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯕꯁꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ? ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯌꯥꯅꯤꯡꯗꯦ, ꯏꯁꯣꯔ ꯂꯩꯇꯦ"꯫ ꯕꯁꯨꯒꯤ ꯏꯁꯣꯔ ꯊꯑꯣꯏꯗꯕꯒꯤ ꯋꯥꯉꯥꯡꯁꯤ ꯇꯥꯕꯗ ꯒꯣꯄꯥꯜ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯅ ꯕꯁꯨꯗ ꯋꯥ ꯑꯃꯠꯇ ꯀꯟꯅ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯥꯅ ꯈꯜꯂꯛꯏ, ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯗꯕ, ꯏꯁꯣꯔꯕꯨ ꯊꯑꯣꯏꯗꯕ ꯃꯍꯥꯛꯁꯤꯕꯨ ꯀꯔꯝꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯒꯦ? ꯏꯁꯣꯔ ꯃꯍꯥꯛ ꯂꯩ, ꯑꯩꯗꯤ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯔꯤ"꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯕꯁꯨꯒ ꯒꯣꯄꯥꯜꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯈꯪ ꯐꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯍꯥꯏꯕꯁꯤꯡꯗꯨ ꯏꯟꯗꯗꯨꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯗꯒꯤ ꯕꯁꯨꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯔꯦ꯫ ꯒꯣꯄꯥꯜꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ, ꯇꯨꯡꯒꯤ ꯐꯅꯕ ꯈꯟꯕ ꯑꯁꯤꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯈꯤꯕꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯗꯤ ꯁꯂꯤꯌꯥꯅ ꯃꯆꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯆꯔꯩ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯩꯔꯤꯕꯗꯨ ꯍꯧꯖꯤꯛ ꯄꯣꯏꯅꯨ ꯊꯥꯅꯤ, ꯐꯧ ꯃꯨꯜꯂꯦ꯫ ꯎꯆꯦꯛ ꯉꯥꯛꯄ ꯂꯥꯛꯂꯣ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯃꯛ ꯎꯆꯦꯛ ꯉꯥꯛꯂꯨꯅꯕ ꯆꯔꯩ ꯈꯨꯟꯗ ꯆꯠꯂꯣ"꯫ ꯃꯈꯣꯏ ꯑꯅꯤ ꯎꯆꯦꯛ ꯉꯥꯛꯄ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯔꯩ ꯈꯨꯟꯗ ꯆꯠꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯆꯦꯛ ꯉꯥꯛꯄ ꯍꯧꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯆꯦꯛ ꯉꯥꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯃꯃꯥꯡꯗ ꯈꯨꯜ ꯂꯥꯞꯅ ꯂꯩꯔꯤꯕ ꯍꯔꯣꯏ ꯀꯧꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯒꯣꯄꯥꯜꯅ ꯕꯁꯨꯗ ꯍꯥꯏꯔꯛꯏ, "ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯎꯍꯩ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯍꯥꯛ ꯈꯔ ꯍꯦꯛꯀꯦ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯤꯕ ꯎꯍꯩ ꯑꯁꯤ ꯌꯥꯝꯅꯗꯤ ꯍꯥꯎꯏ ꯍꯥꯏꯕꯕꯨ ꯃꯁꯛ ꯈꯪꯕ ꯎꯍꯩꯗꯤ ꯅꯠꯇꯦ꯫ ꯃꯁꯛ ꯈꯪꯗꯕ ꯎꯍꯩ ꯑꯁꯤ ꯆꯥꯈ꯭ꯔꯕ ꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯒꯣꯄꯥꯜꯒ ꯕꯁꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯪꯇꯨꯝꯗ ꯇꯨꯝꯅꯤꯡꯈ꯭ꯔꯦ꯫ ꯆꯤꯡꯌꯥꯏꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯌꯥꯏ ꯑꯗꯨꯗ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯁꯥꯏꯅꯨ ꯀꯧꯕ ꯎꯆꯦꯛ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯔꯛꯏ, "ꯏꯇꯥꯎ, ꯌꯨꯝꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯗꯨꯅ ꯆꯤꯡꯌꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯄꯪꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤ꯫
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯌꯥꯝꯗ ꯄꯤꯖꯁꯤ꯫ ꯑꯃꯅ ꯑꯩꯒꯤ ꯑꯣꯏꯒꯦ, ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯑꯆꯧꯕ ꯎꯆꯦꯛ ꯑꯅꯤꯗꯨ ꯋꯥꯡꯅ ꯄꯥꯏꯔꯝꯕꯗꯒꯤ ꯈꯪꯅꯦꯝ ꯅꯦꯝꯊꯔꯛꯂꯒ ꯒꯣꯄꯥꯜꯒ ꯕꯁꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯆꯧꯕ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔ ꯑꯗꯣꯝꯗꯅꯤ꯫ ꯎꯆꯦꯛꯀꯤ ꯃꯈꯣꯡꯅ ꯃꯕꯨꯛꯇ ꯆꯞꯇꯨꯅ ꯄꯨꯕꯒꯤ ꯑꯀꯟꯕ ꯆꯩꯅꯥ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜꯒ ꯕꯁꯨꯒ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯎꯆꯦꯛꯅ ꯐꯥꯗꯨꯅ ꯄꯨꯕꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗꯗꯤ ꯕꯁꯨꯗꯨ ꯀꯤꯕꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯒꯣꯄꯥꯜꯗꯤ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯩ, "ꯍꯦ ꯏꯁꯣꯔ, ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ"꯫ ꯒꯣꯄꯥꯜꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯗꯨꯅꯔ ꯈꯪꯗꯦ, ꯁꯃꯨꯗ꯭ꯔꯒꯤ ꯏꯌꯥꯏꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯧꯔꯛꯄꯗꯗꯤ ꯋꯥꯡꯅ ꯄꯥꯏꯔꯝꯕ ꯎꯆꯦꯛ ꯑꯅꯤꯁꯤ ꯈꯪꯍꯧꯗꯅ ꯅꯦꯝꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜꯒ ꯕꯁꯨꯒ ꯎꯆꯦꯛꯀꯤ ꯃꯈꯣꯡꯅ ꯆꯞꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯅꯥ ꯄꯨꯡꯂꯕ ꯑꯋꯥꯡꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯎꯆꯦꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯁꯨꯅ ꯒꯣꯄꯥꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯡꯂꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯎꯆꯦꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣই ꯑꯅꯤꯁꯤ ꯌꯨꯝ ꯇꯥꯅ ꯍꯦꯛꯇ ꯄꯨꯍꯟꯁꯤ"꯫ ꯕꯁꯨꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯎꯆꯦꯛꯀꯤ ꯃꯈꯣꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯍꯧꯔꯤꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ꯫ ꯑꯩꯅ ꯏꯁꯣꯔ ꯃꯉꯣꯟꯗ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯟꯕꯤꯔꯦ꯫